Churachandpurda UKNA gi ambusda KNA gi deputy army yauna Mioi ahum misam nupi ama sire. Ngasi nungtil pung anirom taba matamda Churachandpur district ki manung chanba Mongdong village da Kuki khutlai paiba machel kapnabda KNF ki president yauna Mioi mari sire. Siraba sing adugi manungda amadi chahi hompurom surabi ahal nupi amani hairi. Pausina makhatana hairibadi khuthongnariba jaga asi Churachandpur town dagi kilometer 3 lom lapna laiba mafam amadani KNO gi commander asina Kreta car amada puna makoi ahum tongduna chelingaida sakhangdaba singna nongmai kapsinduna attack chatharakibani. Thaudo aduda nakalani gi oina khuthongnabada KNA gi commander ani adu yauna mahakal lakminaba Mioi ani yauna puna ahum siki nakalani na makhatana khuthongnaba aduda chahi hompurom surabi ahal nupi adu laikhidaba KNA commander adugi mamingna thabi kawi. Official oiba paugi source amagi matung inadi sakhangdaba khulai paibasing aduna KNA gi commander adu yamna close range ta kaptuna halamkibani. Thagdok thophamdagi police na yamlaba ahangba nongmai tokening kaya phangba ngamkhre. Ahanbagi oina chathakiba investigation da attack adu sakhangdaba singna automatic weapon sing chidinaraga chathaba oigani hairi. Thaudo adugi makha chatharakpo ina mafam aduda ahenba force sing thomjinduna thiba humbagi thabak chathaba hokre. Marakchida attack adu United Kuki National Army na chathakibani haina claim tawrakre. Adubu kari marangi damakta attack adu chathakibanu haibadudi chapchana phongdokpa leitri. Panba yabadi United Kuki National Army ase nanchu group amani. Paugi source amanadi Kuki lusingba body kauba ama laikhidabagi mathau mangam yauba chatpada United Kuki National Army na attack adu chatharakibani. Thaudo aduda KNA gi army gi deputy yauna mahakal lakminaba Mioi ani laikhidabani. Aduga haidorakpa maruna ahal nupi adu laikhidabani hairi. Assam ki Panbari agriculture farm ayada police na khuthongnabada lal haubani sokle security force ka khuthongnabagi thogdokta lal haubani sokle nongmai ani na fagat pangamle hairi. Hairiba thogdok asing ngarang numidang Assam ki Panbari agricultural farm da thokibani soklaba lal haubani hairiba Mioi ani adugi mamingna Bapes Kalita amadi Sanjib Rahua kawi makoi ani ma hauji Jorhan Medical College and Hospital da laikatnari hairi. Police ki pauna hai Ikui kuidingagi mamangda security force da grenade langsilakuna attack tawkibagi thogdokta chenabadagi thasegi kuntarukta Tezpur amadi Lakhipurdagi police na fagatkibani makoi ani bu wahang pahong chathaba matamda Panwari agricultural farm da nongmai losinduna thammi khangbadagi ngarang numidang Babes Kalita amadi Sanjib Rahua bu khulai sing adu lakhotnaba mafam adu da puduna mafam takhanki maduda makoi ani nongmai thamliba mafam adu dagi pistol ani lakthorakibaga loinana nongmai aduna police tamna kapchilaklaga mafam adudagi senkibadagi police na handuna kapada Mioi ani adu nongmai maruna panduna sokibani makoi ani bu Jorhat Medical College and Hospital da pukhatuna laikanaki loinana makoi na puduna chatkiba pistol ani su fagat pangamki makhatana wahang pong chathabada makoi ani na attack chathabada sidinakiba grenade adu Ankur Das amadi Rupi Jyoti Das ta kusinakibani haibasu khangmangamle hairi. Kokomi amuko amadi Fox Manipur gi apunba Mihut kangbu na ngasi Delhi da Ministry of Home Affairs ki makokthongba official singa unaduna wari sanakhre. Chahi ani helaba irang asi loisinaba tongan ba hiram singda Coordinating Committee on Manipur Integrity Kokomi All Manipur United Club Organization amuko amasong Federation of Civil Society Organization Fox Manipur gi apunba Mihut kangbuga ahanbo ina ngasi Ministry of Home Affairs ki makokthongba official singa Delhi da unaduna wari sanakhre. Ngasi ayu pung 13 makai tarakpa matamdagi CSO gi apunba Mihut kangbu aduga wari sanaba hauki wari sanaba aduda Kokomi gi maikidagi loop asigi convener yauna Mioi taret amuko gi oina loop asigi advisor yauna Mioi taret amasong post gi oina president yauna Mioi mangana sarugya ki hairi. New Delhi da ngasi wari sanaki baduda thokliba irang aste loisinaba tongan ba wafam sing pukhatuna khanakibaga loinana CSO singi maikidagi sun national highway singda ningthina chatok chachin yahanba Laumi singna labukta thabak ingkhang subada khudong thiba thoktanaba ningthina ngangshenba state asig interest sokpa yaba thabak tawdanaba yauna wafam kaya phukatki hairi adum oinama henokupa maroldi hodik fawbagi oina phangba leitre panba yabadi irang asiga mari leinana sahi asigi April 5 da maitei amasung Kuki gi CSO singi marakta
Ministry of Home Affairs sinduna New Delhi da wari sanaki madugi matung me kuntareta kokomi amasong fourth ki Mihut singna ministry gi official singa wari amuk sanaki makha tarakba khongthang oina ngasigi oina CSO gi apunba Mihut kanguna ahanbo oina ministry asigi official singa puna onaduna wari sanaba haibadu oiri Aikoi masel hunaduna laibana irang loisinba ngamloi haina Mahesh na phongduragli Aikoi masel gi marakta hunaduna laibana kaidongnungda irang asi loisinba ngamloi haina RPI again National Secretary Mahesh thongnaudumna phongdokre Jat Mateng Private Limited na sinduna pangthokiba ahanba state level mathematics competition gi mana yenthokpagi thoramda Mahesh thongnaudumna wafumasi phongdokibani Manipur University gi Arts Science Department ki hall da pangthokiba thoram aduda mahangna makhatana haikibada lamdamasigi politician singna amaga hunaduna leiraga irang asi warusin purangna bahonabagi mami tadana leiribase aikhoi khudimaki laibak tibani miyamna Moli hainariba politics asina irang asigi warusin purakadabani mamangda aran ahoi kaya yaram labaso lamdamasigi nahasingna politics ta yausinduna asoiba aranba singadu semdokna ba honaminase ngasi lamdamasigi miyamna pamlibasi haudik thokliba irang asigi warusin ama chapchana purakpa adune warusin adu purangna ba honabagi mahuta irang asigi matangda pau tamlure ngangna ba yabang ngangna ramle haibna chingba wafumsing phongdoknariba ase tokpiro haiki PR manungda security na khutlai lisingani chahum maudra extortion gamri leinana Mioi chahum kuntra taruk fagatkre State asida Chief Minister N Biren resign tokraba matung February 16 dagi thamlakiba PR asigi manung haudik fawda security force na tongan mamakal gi khutlai lisingani chahum maudra fagatkre extortion gamri leinana tongan ba lal holup singi cadre chahum ga kuntra taruk fagatkre illegal bunker hompu humdoi thugaikhre haina pawgi source amana haidi Pawsina makhatana hairibana haukiba chai lisingani kulhumdoi me ahumdagi state asida thoklakiba iranga mari leinana police army dagi khulai lising taruka kun laukibagi manungda haudi fawbada khulai lisingani chahum maudra fagatkre fagalaba khulai sing asigi manungda khara amadi foreign countries singda saba afaba makhalgi khulai kaya yauri adumapu khulai kaya asi police army dagi lut tawkiba singni Fagalaba khulai sing asigi manungda surrender tarakpa khulai karasu yauri gangluki irang hek tholakiba matamdagi haudik fawba security force na bunker jawnga nimpuni thugaikhre masigi manungda bunker homdoi amadi PR lenga ki matamdani amromda irang horakpadagi haudik fawba tongan ba casing yauna puna Mioi chatruka ama fakre masigi manungda Mioi chahunga kuntra tarukti extortion ga mari leinana fagat kiba tongan ba lal holup singi cadre singni state asida Manipur Police Assam Rifles amasung paramilitary force singna drug ki mayogda sangsilakpa operation gi manungchana narcotic drug and psychotropic act ki makhada PR lenga ki matam achida puna Mioi marfu mari fagat khre loinana Mioi sing asidagi heroin number 4 kg kunmari ga sumnan mari brown sugar kg kunmanga ga sumna taret opium kg kuntra mathoi ga subna nipan amasong ganja kg chahunga humdra nipan yauri PR manung asida kangluk ki iranga mari leinana yumai thaba amasong thugai khotlai bana chingba singi thogdok singdi amata thokiba leite aduma policing ani kulhumdoi gi me humdagi haudi fawda tongan ba thogdok singda asopan nangkiba Mioi maseng ase lisingama chatreka humdra taruk report tawrakre Masigi manungda PR manunggi oinadi asopan nangkiba Mioi masing asi kunmapan lomtani state asida hingsagi thawdok sing asi singthaningai oiba mawngda hantare adubu PR manung asida drug fabagi sangdi yamna wangli Amaromda security force na PR manung asida arambai tengol gi masak naiba lusingba asem kanan yauna mahakaloina ba Mioi mari CBI amasung Manipur Police na sathakiba operation na fagat palaikre Faraba asem kanan ase haukiba sahida Manipur Police ki additional SP da attack tawbagi thawdo yauna tongan ba case singda senai PR lengak leikraba matungda Manipur Police ki army dagi khulai lakpagi thawdo amata thoki de haidi